welcome back to my channel. Mayam ngasi khoi khunda khoi yamba magi luhngba ma lay adu khoi ayu ngantagi lay hekpa khotpa lay lengba yawbagi jali ni aiga aigi kinang nu biga ma sena aigi adi ahnba first vlog ni heita na semjawani khoi ji longpham jawre Lagi dah beberapa aigi di luar. Kokak juga belum diam kita. Mana dia? Ah, coba nanti. Main kau aja. Ini yang dua yang mana ini?